Image TV yang bir khwai ki bu Uttam Kumar Narem Taram nok sabloi na ngasigi maroi pau pijari thabak lawgi processing da selam ta charoi masagi mahi gi matung ina thabak lawgani haina semester end na high grade 44 YTV local gi matang da waroshin prok na ba honor gani haina MLA Rameshwar Phungdokre Wall Homeopathy Day thoram pangthokre lojana second Nupi Drama Festival ngasidagi hodokre Mapung pau lobi da si Manipur da haujuk pali belenga kasigi makha da pangthok kadaba thabak lobi processing da selam ta charoi masagi mahi gi matung inna thabak logani haina semester and birena thajaba pikre wafam singasi Manipur University Students Union senduna liklam 2022 Sports and Cultural Meet hodoktingai gi mamang da semester na phonokibani thramadu da semester and birena thobe mitung oibaga loinana MLA Laisangthem Sosilndro Maitai Vice Chancellor Manipur University Professor N. Lokendra M. Yugi, Dean Students Welfare, Dr. L. Vishwanath Sharma, Assistant Director of Sports, Manipur University, Dr. C.S. Pradeep Amadi Atay Miyoi Kya Saruk Yaki. Liglam 2022 adu semester na Mera Sukatan Hodoki, High Sports and Cultural Meet Asi Hodopagi Thromda, University Asigi Tongan Tongan Department Trying Togi Contingent Singna, Saruk Yaduna, Mars Pass, Pedet Sutsatki. Liglam 2022 mai pakna pangthok na bigna semester na semester gi discretionary fund gi setangsu pangan ke from the wangal na semester NBN high how kibna how khabrasu hojik tagi horga Manipur da lenga ki oiba thabak lowda corruption tawdana mahi gi matung ina thabak lawrgani kanagumba amatna thabak sangba matamda corruption tawbi khudam sangdam numit tram ngani gi manungda madugi chapsaba pau piro pangamlabadi action lokhot kani high ki Semester makha takibda discipline leitaba lebak ama natraga society ama khak sakhot pangamloi masamo phoba discipline leba society ama semba sports na sobo thodang lawi Manipur gi sakhot thorang amadi atai maru oiba issue kaya da Manipur University gi akhang ahi kaya tanaduna thabak thoram ngasi phoba paikhatuna lakli Central University ama oijarbasu Manipur macha kaya gi mahi tampham oiliba university asi Manipur gi oinadi awang thaki mahi masil tammagi yanglen saruni haiki Any government service khanba matamda totally all will be based on merit karingma makalam taki corruption da sangal lo hai bise masi mai ngasi mai ambai khaja ba pijarunge Assam Rifle gi sida lairi bise lambi siga electric ki siga pir ga thuna hong to na ba adumaina university gi oiba yamna academic atmosphere ma yamna neat and clean laina na batauksi Manipur da hokiba pung kunmari da mioi taret covid positive oiba thena kre mi sibadi yaukide pungpham asida mioi chamaga maudragi simple test tawda mioi taret covid positive oikibna ngasigi covid positive oibagi sang sada 3.8 taret yauki state asida covid license chadrok padagi ngasi phawda apun mioi lakh amaga lising kuntra taret chamaga yakai taru covid positive oikre masigi manungda mioi lising ani ga chama kunna laikhidre ngasi mioi mari covid na faduna discharge tawki Masi target state asigi apunba COVID na phakibagi masing lakh amaga lising kuntra ga mari chama pan maudrani thoi sukiduna COVID na phakibagi sang sada maudrani pan ga dasmik nipuni thoi da lairi hoji active case da mioi nipu mari ni Andhra Pradesh ki Rajamda pangthokpa 40th sub junior National Ball Badminton Championship 2021 da saruk yarwa sanoi sing taram na opagi thoram ama Ball Badminton Association Manipur BBAM na sinduna ngasai Kuban Lampak Sports Complex da leba youth hostel da pangthokre ngasi thoram adu da RD NPR Mahut Amadi Education ki Minister Y Khamsan Chief Guest Youth Affairs and Sports ki Director Takhelambam Phulen Maitai BBAM ki General Secretary Thoksum Tomba Amadi BBAM ki President Dr. Laifrakpram Kumar Singhana President Member Singh na saruk yake COVID ki saitheng na sanaba amadi education ani asida saitheng pi ki adu hojikti khara safarak labanina handak lakadoriba summer vacation asida di sports ki activities sing hangdok lagani loinana sports ki event kaya dasu mahangna matam punamakta
mateng pangani haina education minister wai khemchana phongdokhi mahakna hai kanagumba minister oiba matamda harauba nungaiba phongdoklambadi yai adubu mahaki oinadi responsibility amani department kayana reception tauge haibada matam mangani madugi mahut department singi discussion tawduna awat apa khanabana phai khanduna ayhapu reception tawhandabani haina phongdokhi thong amadi lenna ti fulena haikibada ball badminton practice tawnabagi mafam asi singam khagi lampak asi khaktang natana atopa mafam dasu expand tawnaba wafam pukhatpiro yasnasu angamba mateng pangani haina phongdokhi Manipur lengakna 44 YTV local gi sports university sanaba loksin kiba lofam singda mega food park sanaba honorpa amadi lengakna loksin khre haiba local asi fencing tawnaba leipak kot pagi thabak chathrak pada sora sing wang lekai gi masjid ani lanai gi mahiloisang ama yauna yum kaya namduna loksinaba honor I haibagi thawong yaningdabadagi chathrakhiba irang adugi warosin prognaba DC thawalda revenue amadi settlement officer sing yauna phaminaduna asum sumda khangdok minaduna warosin prognaba honor gani haina kaksing ACG MLA mayanglam rameshwar na phongdorli fencing khajin nabagi damak ni haina lengakna JCB sinaduna leiba kothokraba sora sing wanglekai gi mafam sing MLA masamuk satuna all Manipur Muslim coordinating committee amkok ki president SM Jalal yauna soragi miyang loina koin satuna yeksinbagi khongchatta MLA rameshwar makhatra aduna hai soragi wathok asigi matangda ngarangmak semester unaduna wari sanarure congress ki lengak matamda miyamna ihau kaya saksin khrabasu tathok tasin tawnabagi matam amata miyamda pivirakhidrabasu Manipur lengaki anrek term gi semester oiraba N Birena soragi miyambu nuksibiduna amadi miyamgi ihau tabi ubiduna phaminaraga tathok tasin tawminaduna asum sumda khangdok minanabagi tanja ama pivirakle hayeng DC Thawal gi office ta mari lenaba office sales sing yauna soragi miyamgi mihut mahak masa amadi CSO gi lusing basing yauna document sing puthok minaduna yeksin minargani asengba asumba du punna khangminaraga lengakna loksin khraba lamsingda sakhot thorangi thabak sing paikalakpada aikhoisu mateng pangminasi haina phongdokhi Honorable Chief Minister gi wahida praja gi namakta chahi manga ga amuk seba tawge haina tholakpa khoi amo en biren singna ngasi praja gi oiba lam loksin ba natraga adugi wakhal amata leite praja gi kanana ba tawba asida Honorable Chief Minister na yengai ba sidi sarkar na paisa kharcha tawraga paisa piraga lograba lamje kanagumba mabuk sengdaba kharana laiba project tuda apanba pinanaba project tuda athingba pinanaba encroachment tawjilga tawriba mayamsi tawdanaba prajagi phanaba singi haibani khongchat adra saruk yakiba amukok ki president SM Jalana phondokhibada miyamgi achumba asengba adu khangdok minanaba honabada miyamgi thabak thauram singda makhogi maikaisu angamba mateng pangani hairi Kaksing Educational Trust Ket Senduna ngasi JRD Path Seekers Academy Kaksing da manglumda 2022 haina mithonduna trangmarak suba Ket scholarship yatopagi throm pangthokare thromduda Ket ki ex president M Brazen throm mapu amadi SBI Kaksing branch ki chief associate and Buddha Chandrana athobat mithungna saruk yaki ngasi mana phangkhra sing adugi manungda first Ket scholar award na MMS Genius Academy Kaksingi Pukhrambam Barunda Kusinaki aduga second Ket Scholar Award na Victoria High School Kaksingi KSS Anju Devi the Peki masida natana atopa school gi mairoi tarada tongan ba mioi singi ming the piba award sing Kusinaki panbayawadi Ket Scholarship pina bagi pangthopa Ket Test 2022 saliba tha April tang ahumda JRD Path Seekers Academy da pangthoki madudagi interview gi saruk yanam gi namak khangatlaba sing April 8 da interview lor matung ngasi mana sing ngasi yanthokhi bani ngasigi thoromda consolation prize sing su peki nakalamromda ken senduna educational summer camp amasu JRD Path Seekers Academy Kaksingda kalne suti manungda pangthoklagani hariba camp asida class 7 dagi 10 phawgi Kaksing district ki mahiru singna saruk yaba yagani hairi Director of Ayush amadi State Ayush Society Manipur in senduna ngasi World Homeopathy Day gi thorom pangthokre malemda homeopathy layeng puthoklamaba Dr. Christian Frederick Samuel Hahnemann gi
kun chaniga humuga tre suba mapok numit ka mari leinana People's Choice for Wellness haiba thimda ngasi Imphal Hotel la pangthokiba throm aduda Dr. Christian Friedrich Samuel Hahnemann ge photo da saruk yabasingna hailei katune kai khumna ki ngasi thoram adugi matangda Ayush ki director Dr. N Guneshon hai homeopathy na ana layang gi lamda achobu thodang kaya loduna lakni ngasi gi mirona homeopathy gi pathap nahona na ningsingduna kari tobo yabage haibdu yengba mathau tai pathap asibu yokhatuna ngasi gi mirona pathap asina piriba kanaba sing loduna ana layang da khumang yakshin hanba matam oire layang pathap asi anaba duna nari badu karino haina mayek sengna khangdoktuna layang pathap chathabani amuk hanna naba horak handa patanatana side effect lehendaba amadi mahausadagi leriklaba poram singna layang pathap chathabani lengak nasu layang pathap asi yokhatpada ya yokhatpaga loinena mathau taba mioi singda layang pathap sigi kanaba phanghanba matam oire homeopathy gi layang pathap chakot hanba matam da ngasigi miron amadi mamangi miron gi marakta leiba ahoba mensinba tangai phade haina su mahang phongdokhe Manipur lengak na masagi senon phangnaba amadi kananaba thibada development model kaya puthokna ipai posing thamlamba sarmung kaya muthatuna community hall sabi tikada magin than satli masina maram orga sarmung natraga lampa kaya mahan khibadagi tumgi yumbi oigedoriba sanar kaya mayai ka chinjak sina baromda mai onsil haina hanagi additional SP oramba politician thaunazam brindiana phongdokre wafamasi wangkai ayang palida leiba Young Christian Pioneer Academy gi trama palak suba makwa kumon numit kamari lenana pangthok pathromda guest of honor oina tharuk yaduna mahal phongdokhibani seloi langmai sing makha pata leiba Young Christian Pioneer Academy ground pangthok pathrom aduda mahal makha ta aduna Malayam gi lepak sing na sana kona bagi powerhouse ni haina singtha nariba Manipur gi sanar sing ase yokhat pinaba amadi seminaba kana su leite masana awana khangduna Malayam mi thak pangthok pasana kona bagi mara mathum phanglaklaba matam da lenga kasina oktuna sanar sing bo yokhat pasabani Manipur da mayai ka basinjak thingbagi thabak yangsil labasu mafam kudingmakta mayai ka basinjak na language sanduna ngasi tungi yumbi oigedariba na hakya drug ki langda thuri makhal mathel kaya gi sarfam oriba sarbung kaya muthatuna makhoi gi sena lambi oina community hall kaya marum sarna sajin badagi sanbung kaya ngasi mangkre ngasi gi throm aduda YCPA gi general secretary L Chandralekhana hai YCPA na sanor kaya makhong somduna asangba sanroi puthokna ba honari adubu haujik sengbatnaba thorang toriba YCPA gi ground phawba lakna lambi asi kendra gi MLA na miyeng changbiduna sembidrabadi sanori singidamak khudong saba sembidrabadi sanoi singidamakta khudong saba oigani haina YCPA na kana lejadraba nupi obi singidamak home ama sengbatnaba thorangsu tauri haina phongdoki Indian Medical Association ima Manipur State Branch na healthcare providers and institutions singda violence sathabgi mayokta sensitization program amaga loinana the supreme sacrifice of Dr. Archana Sharma haiba topic ta panel discussion amasu IMA hall laphet pa pakthokre Dr. Archana Sharma obstetrician doctor ama oina Rajasthan da leiba Marnai hospital amada thabak tawani magi hospital adra patient ama sikhiba mari lenana patient adu ima puroibana FIR ma Dr. Archana gi mathakta loss tawbaga lonena local group singna pressure kya ama pirakpadagi sahi si hokhiba March kuma panda suicide tawduna laikhidabani Manipur dasu healthcare providers and institutions singda violence ki thabak chathaba hengalakli haina imana lawi asingma thong sing asiri kharmakhe ngakthoknaba aikhogi society asigi stakeholders sing wakhal tahanabagi pandamda thoramsi pangthokpani ngasigi thoramda saruk yakhiba panelists singdi Dr. N Suboda Sri Bablu Loitongbam Director Human Rights Alert Khuraijam Athauba social activist Khaidem Mani chairperson Manipur Human Rights Commission Clay Khongsai IPS ADGP Manipur Police Amadi Manipur Mail gi executive editor Inthokhonjam Ibungo Chaubi su saruk yakhi panel discussion adugi moderator na James Langbam honorary secretary state secretary ima Manipur State Branch na oike theater na miamda maribak nungsibagi ithil pibata natana puwari gi wari singum kaya ningsing hali haina second nupi drama festival gi festival director Dr. S Thani Lemana phongdorli wafam masi ngasidagi hauduna Chathagadaba Anirik Suba Nupi Drama Festival Hodopagi Tharamda
mahakna phonokibani Sanginapta Academy New Delhi ki sentang makhada Khenjonglang amadi Manipur Cultural Council senduna Azadi ka Amrit Mahotsav ki manungsa na pangthokkiba festival aduda nupi lila kanglup tara na saruk yari Jain Manipur Dance Academy na pangthokkiba thorom adugi matangda wa ngaluduna festival director Dr. S Thanilemana State asigi nupi singna ting thokpa lila sanaba ngamlabasu professional oina nupi director tholokpagi changdi adumak hanthari karidamak ting thokpa director oina thokpa ngamjibano haibase kupna yengsimba tangai fade theater na miyambu maribak nuksibagi ithil pibida natana puwari gi wari singbun kaya nahona nishinghali nupi singna theater chawhat hanbada asoba thodang kaya loduna lakli haiki ngasigi throm aduga mari lenana romol theater gi mihut singda festival silbagi makedagi asamba khudol posing pidunai kai khumnaki Bharatiya Janata Party BJP gi nifugani thoirak suba mapok kumonda gumonga mari lenana ngasi hairok Assembly constituency ki MLA Dr. Thoksom Radheshyamna lusinglaga hairok kaithel amasung hairok part to ikop ningthau gi laibungi masai gonda miyamna lamtu sengrokre BJP hairok mandal silaga pangthokhiba lamtu sengbagi thabak aduda BJP Thawal district ki president Y Kumarjit general secretary N Openro BJP hairok mandal ki president TH Sarjit hairok jila parishad ki members oiliba Thawal जिला परिषद की उपाध्यक्ष टी नुक्सी सिंह हैरोक पार्ट 3 की प्रधान एन तांगबा हैरोक म्युनिसिपल काउंसिल की बीजेपी काउंसिलर सिंह बीजेपी हैरोक मंडल की मरुएबा थौपुबा सिंह महिला यूथ की कर्मी सिंह यावना बीजेपी की कार्यकर्ता कया सरुक याखी तुंगदा एमएलए नुसिंगलगा भारत इमा की ममी अमसुंग बीजेपी बु हौदोक पिरंबा लमयान सिंह की मफमदा आइकत लेकत तमखे Wheelchair Basketball Association Manipur WBAM na disable kayabu sana khona buda mangjing thana satpa yanaba numit mangani gi oiba basketball gi coaching camp ama silagani haiba coaching camp asi saliba thasi gi tang 35 dagi kunitoi phawba pangthok kadamani haina ngasi Manipur Press Club ta pangthokpa pawim pham amada WBAM gi General Secretary MD Yunus Khan phongdokrei mang haikibda pangthok kadoriba residential coaching camp asi gi coach na wheelchair basketball gi international coach Lee Roy Simon amadi assistant coach oina MD Yunus Khan na oiduna takpi tambigani haiba camp asida saruk yaba players singna April kulhum doi amadi kunmari numin ini subna Manipurna yumbu erga pangthokadoriba ahanba North East Zonal Wheelchair Basketball Tournament saruk yaba yagani loinana North East Zonal gi oina pangthokliba tournament saruk yahoba singna national tournament su saruk yaba phanglagani haike More deliver Christian lining set per signa Hosna haina lauduna more town gi akoibda khong satkre ngasi Palm Sunday numit asida Jesus na Jerusalem town da lakpada Jerusalem town gi praja singna Hosna Sabbath to show our joy every year in this Palm Sunday haina lauduna lakhiba gumna ngasi more da su Palm Sunday numit asibu ningsingduna ngasi more town da leba Christian lining set pa miyoi singna ayuk angan badagi more town sinba thungna Hosna haina lauduna khong satki ngasi khongsat aduda tongan ba Christian lining set pa angang yauna tongan ba church ki miyoi kyana saruk yake Manipur State Sumang Lila Council MSSLC na sahi khudingi April 23 da pangthokna lakba Sumang Lila gi numit handak sahi gi oina kungani thoirak suba oina makhal makha gi cultural program kya ga loina pangthokpa loina sahi gi oiba piba iboyama Sumang Lila award miyamna khonan thaba saba harga sakhangnaba moirangthem borot ta piragani haina Manipur State Sumang Lila Council gi president Purimarsi Leimana Palace compound leiba iboyama Sumang Lila sanglenda pangthokhiba pangmisin unaba amada phongdokre Council asigi General Secretary Y Nilasandra amadi maruiba miyoi kaya saruk yakiba mifam aduda Council asigi Lifetime Secretary S.S. Hemantana hai April 23 da pangthokadoriba thoram asigi saruk ama oina IWM Hospital and Research Center gi Dr. Nurse Singh na saruk yaduna ayuk angan badagi free medical camp amasu pangthokani masida artist Singh loinana Sumang Lilabu nuksiba Singna health checkup tobi khudum sa lobiu haina phongdoki magna makha tadan hai asigumlaba kunnagan thoirak suba Sumang Lila gi numit asina lakpada Manipur State Sumang Lila Council gi maikei dagi miyamda yaipho paujal pibaga loina hayeng Sumang Lila sanglen gi akoibada su luna na thamnabagi pandamda social service pangthokani haina su phongdoki
Mikhal mamang da thokpa hingsa gi thawdok ama wangjing tentha kendra gi manung chanba tentha khongbal multiplex marakta gi naurem chawbagi machanupa sing Rakesh naurem tomal naurem milan gi yum maina thadok piramba dagi imung manung gi miyoi sing migi yumda saidangru leiri adubu ngasi tha ama helaklaba phawba manipur lengak na mieng changbi daduna tomina lusinba asina asi yamna nungai jade haina 34/4 tentha khongbal dagi laisram memsa leimana wakat mithama munda phungdok krai wakat mithama dur saruk yakhibi 34/6 tentha khunou dagi moirang them sanatombi na phongrok pada congress ki workers sing na tentha da sathakhiba hingsa gi thodok sing asida senabani makhoina hingsa gi thodok sathra kharba matung da shanti leina mikhal pangthoksi haina phogdrokhi adubu ngasi phawwa makhoina awaba tahan bikraba miyoi sing da lali haina wafam amata phongdrok pa leitri aikhoi shanti pami thokriba thodok sing asigi waroisin ama porakpa pami migi yum da sedangduna leiba imung ahumgi miyoi sing kya koina sedangduna laikhigadra ibra haina su mangna ningamdana phongdokhi hanakta Bharat ki Home Minister Amit Shah na Manipur yauna North East ta Hindi bu class 10 phawba compulsory subject ohengadabni haina lauthokhibabu Manipur Pradesh Congress Committee na yaningdaba phongdrokli ngasi Congress bhawan na pangthokhiba pawi mifamda MPCC ki President K Megachandra na hai 53 suba Parliamentary Official Language Committee na warep loduna North East ta Manipur yauna class 1 dagi 10 phawba compulsory subject ohengali haibase yaningde masina Manipuri singda achoba singnaba oigani aikhoi culture tradition liraba dharma singda atamnana sohan lagani amadi masina culture amasung tradition bu muthatnabagi pandam amani haina phongdrokli mangna makha traduna aikhoi isagi lon mayek kanjanaba amadi nipan suba selula sananaba lisang sitna lanthengaduna lakli amadi ariba mayek lon asibo higher class forward tamhanaba honoringai mark asida cultural tourism dauna Hairakpa si MPCC na yaba yamna haksin na lawi matam pumbada Manipuri culture amadi tradition da singnar khuding da lepli haina mahagna phongdokhe akhoi gi leiriba sugumba nusiba unity ama akhoi leiriba se masi handak North ki state nipan da Hindi compulsory ohengani hairakpa sina masi achauba akhoi gi unity and diversity se kairakpa gi masak amasu oiroi haiba akhoi leiroi maramaduna aikoina matam punamakta Congress Party na asigumba compulsory aikoi Hindi bu compulsion tawrakpase aikoi yaba ngamoi amaron desu center na Hindi bu compulsory oina balakholiba thorang adugi mayokta DMK gi lusingba M Karunanidhi na anti Hindi agitation da tawkhiba adu Tamil miyam na hoisu kaudri haina Tamil Nadu gi DMK government na center the section wapi kre ngasi phongkhiba DMK gi kholau oiriba murasolida Karunanidhi na Hindi gi mayekta ikiba wareng adu amuk phongki state adu da mikithi kana sulaite Hindi bu namdana makhoida tamhanma ngamloi haiki lisingeng samaphan kuthani panda sahi 3 da suriba Karunanidhi na mahaki ponapam Tirubharur da mahiroi kharaga loina na Hindi bu tamhanba lakholakpa thorangi mayokta yaningda bu kholau lauduna protest tawki DMK gi nukti gi phongba pause aduna haikibada Karunanidhi gi khongsat adu miyam hojik ningsing dei maramaduna Tamil Nadu da Hindi bu force da sinhanba yaroi haiki ningsing bayai Parliamentary Official Language Committee gi Delhi da phangkiba kuthatre suba meeting bu preside tokiba Home Minister Amit Shah na Prime Minister Narendra Modi gi wafam government chalaibada Hindi na official language onanaba wakhalundu phongdokibade sanabagi pauda Mata Panthoibi Association MPA Thonawjam Sindona State Level 9th A-side Men's Football Tournament Team Kunmathoina Saruk Yadana MPA Thonawjam gi ground da ngasidagi hodokre Thomdura social worker KSS Kennedy na thoibi mithung MPA gi President TH Lasmol na Thromapu MPA gi Secretary TH Jaima Langmidong GP gi members sing TH Rasho TH Kalen amadi TH Nandini na ikai khumnuba mithung sing oina saruk yakhi ngasigi gi thoramdula Kennedy FC Kaksinga Yai OIB FC Lamjau ani sanabada YOIB FC Lamjau na Kennedy FC Kaksingu ani sunoda maithiba piki hojik aroibada maroi pa hon pijari thabak logogi process singda selam ta charoi masagi mahigi matung ina thabak logani haina semester end na hai khai
44 याइथिबी लोकल की मतंग दा वारोसिन पुरुकनबा होनरगनि हाइना MLA रामेश्वरन फोंदोखरे वर्ल्ड होमियोपैथी डे थोरम पांगथोखरे लोनना सेकेंड नुपी ड्रामा फेस्टिवल ngasi होदोखरे ngasi इमेज पाउडम सनुकसबा मतंग सुलोजरे मियामबु अमुक हना खुरुमजरी